Rahulna Tamphada call tausilami. Tamphana. Hello. Rahulna. Hello. Kaino? College atrabo nang so. Chatle ngasidi college ihang buhom tawba. Adudi kayge. Hayura. Mayamdu Rahulda ngakna loina yengnay. Tamphana. Rahulna nang lagtabagi. Tampha wadu khara thaidoklaga. Haujikpu off laybra. Laye. Puspa hoy thazo shu loina laye. Hello ra. Ado nang notebook to loiradi Puspa da piro. Loire pirake. Ita Puspa pa hello. Puspa na. Kaino ay koy khangandana wari game sanarami ko. Tampha na. Kay haiba aduna mo. Puspa sunoi. Tampha na. Ado nang lakpada Rahul dagi notebook puro. Hoy ado nang heng sila oidoira. Lakdoine ima su khara fare haide. Hoy lao college dane mi mathai nuai taba yam yaunare. Hoy laage. Is yade ko yam khangnai ko. Puspa nok thorai. Tampha na. Kaino noi myam jangdana kokaloi nga holese. Puspa nok laga. Hoy pahelage. Tampha wadu ta da basaduna. Tampha na. Ay thamage ko. Asi hairaga phone tu thamkhre. Puspa na. Thamkhre ne. Asumna class su mathang loiraduna. Mayamdu mayum da hanakre. Rahul su mayum yauraduna Santoska gym sanaba chatkre. Puspa Tampha hoy dalaglami notebook tinba. Puspa na. Ida ngasidi nangonda kainam haige nang yagadra. Tampha na. Kari wano ida. Seba yagadra han hayo ba. Kaino ba se haide sungai haide. Ida ekoi sila shawi phare ko. Ai di phare phasu phanimdre nang di phara ba. Phare ipara ko yare. Tampha nok laga. Yam thajadi kanano yam khangninge. Hai khiroi. Yade ko lot biga toy ko. Ado kanano karino hana khangdana yes hai khinu ko. Nangi maching mata duga hayeng amu. Ho ai di hai dori. Bas masidi pura mata amani he. Khangdreita. Punsise nong magi asum nusilagli. Amo hauraba. Adoita nang nupado karamba mino ma kay dawri hana loina khangdokisi ko. Nupi ay khoidi khongfam ama soibada samas miyam sina nokna gidoida tawra leirise nupa na soibadi kaishu thinaroi. Hoita mase aidi kitangdi semdo haninge. Isa na gyan tajaba isa hana matik jajaduna semdok jaba tare. Nupi ni thabak tawdrasu sel tukdrasu nupa na thoadi yare haina hekta yum pansiloidabane. Nupi ay khoisu iromdom lepjaba ngamnaba nupa dawna hana hotnagadabane. Aduda dada nupa na hanthana yengba ngamoidoine ita. Excellent ita hana chume ita hana haiba ayai. Aduna aidine isa matik zadri faw senthok lambi leitri faw ne nungsi nungo lambida khong thangjin khiroye. Aigidi ibung ama ipa ama leijaba sunate. Ai natana ima babagi kanabu leidige. Makhoibu amuk tangdi nungaina thamba haibase. Aigi lengdra firepne. Nang adumaina hek haida. Ai ikage tawe. Ai dinangi kanana traba. Ida adugi wa nati. Ida leijabagi aina chawthokjabane. Yengune hojik luhongba amada changliba sel. Unariba onpot maya. Yamali haiduna udre. Tarak jale. Mina amu nataba midye. Asengbane ita hojikanse kaidawre haibanoba. Yumduda mawani hum leire. Onpot yamna purakpa mamawduna luna tawbi. Khara leijadaba ka hena puraktabaduna tathibi. Masi khunai asigi satnabise kharadi henmalabane. Mane makudi tokpu tokho. Hojikdine nupa onpota chopa kaya amasu thoklaibane. Makharomgi ta sano hoigi imungdo yengo. Madugi minu khangmanbada masaktukane nungsinabane tunbimu hawe. Fajanagane fuga haidibana sathina totoni mado. Tharosu machasingi manakta changlaktuna fami. Puspana ma khara farabra. Tharona aidi kaishu tawba nateda nadaga nang babaga na namdana nahalibani.
Ima nong ni thabak lepiko chapi kinu ko. Ima di potha dina leibise kaya hainajadene. Adu oirasu lepiko ko ima. Nadaga nang pabungga na suyadri. Hoi hoi, noi wari sahau ko ko. Ima saibak thokige. Hoi ima. Tharo ka adu dagi thokre. Puspana. Ida ima si mengem tare. Thabak khar lepan kisi ko. Tampana. Mayam se. Ay suluy na kangita. Adubu ay nanupa magoyramdabana. Panggal thawna amata laytre. Ida nakoy mayam na. Ay ki apambase hangnaba honabada mateng pangbiyo ko. Kaya wilay roy duna nang wakal piksalakan ko. Ikay mayam laysidi nang nagwaraklaba nungaytaw matamda ingmunda dumhayro. Ay nahingisa tanong sibi nang isusurok yawri bane. Asi hayraga tamphada konsili. Puspana se notebook sila horo ay sutenge satkrage. Chalula o. Anidu kadagi thokminaray aduga puspadu chatkre. Somdana Rahul momon ga tawjaduna photo singdu mathang yengi. Tanjaduda khangning singlai. Tamphai bani kaukhiyo photo du tharaktriko ko. Rahul tamphada text tharami. Ibani kaw photo do tharaktribo. Tamphana aidi kaurure tharake. Asi hairaga photo du tharai. Rahul na kaidawrigi haina text amuk reply pirei. Tamphana tuk thang mai kat ke tawrambane nangdi gym sanaba chaluba halakpada ngairiye. Tampha wakhalda khalami oh gym sanaba chatlamale. Tampha reply amuk pidre. Rahul photo du yengduna machinda soli. Nangdi aigi nungsibase khanglamloi ko. Photo du wallpaper oina thamkre. Aduga Puspada phone tawsili. Puspana hello. Rahul na Puspa nang phongdokpiba ngammaroi haira sengna ekta hairo nangna adumai tawlaingaidane mina hankraba kinjani khango. Bhai ai kari haigadabano khangdre ngasida ai hairage khana wada hodokpane. Aduda kaidoraba. Aduda mana wada thaidore. Aduga madi asigu wakhal khankiroi lambisida khongthangjingkhiroi nasu haire aina haidringaida. Kai nupino madubo kokolai khalajala. Bhai nang ida adumai haigano. Itagi thamoi pukning wakhal nangna khangkhiroi. Oh haijararoi. Sorry Saktiman. Mama mapa ani gi awabase mana matik saba mi ama oiduna kohankini. Madi mathantani mabung mapa amasu leijabanate. Ita noi miyamna mateng pangbiyu ko haina kape. Imasu masa khara sokjile. Itagi khanbadane ai yangwai yamna sunungaite bai. Rahul mathamoida kitang nungairamde. Rahul na Hare adudi bai ai thamage. Asi hairaga phone du thamkre. Aduga Rahul wakhalda khalai. Magidama ngamli wakai ai mateng panglage. Aigi nungsibase kalakpa yaudaba asengba nungsibane. Mabu kaidawnungda aina longnam tawroi. Ai sirabasu magidamak leplage. Rahul chak toklaba matung phamung changduna wakhal mathang khalli. Aina thamoi sengna mafamda nungsi fongduna magi punsi khongjata awa nungai pumba saruk yamina magi pumningi apambada thungtri fawba chatminnarasira karigumba phongdok luraga yaraktaduna ifomdagi amo nathaikragana kamdauba hojik manadi khangjada icham chamna aina call tawba message thaba pumnama chamna reply pirei call receive tawbirei karigumba mafamda aina mabu nungsi phongdokluraga ai matam wali marupkum adum loina si haiduna yaraktaduna ifamdagi lapthokragana kamdauba aina asum leithoklinge bobona haigumna saitagi amana hankiduna makhoi ani nungsinakhragana aina kari oihauba madu yaro aigi thamoigi asengba nungsiba lemna kapnanghaloi mafamdagi haurakpa nungsiba kanadasu piroi ma ai khakine kanamdagi oiba yaro aduga aisho kanagumbi ama hanna yengloi Puspada matam pumbada mabu sena hangani aigi asengba nungsiba chilchina haiduna phongdrabasu aigi ihung itawna tattana utkani aina mabu hawai hakchang yawna nungsijai haiba
Rahul phone du paiduna yengi. Pungsidi thengame. Kaigino aina tumthau yadriba. Mabu tumamadra. Rahul text ama thajili. Hi. Tampha text reply pirakte. Rahul na. Oh, tumkramale. Rahul manakongda headphone namsilaga. Isay taduna tumba themli. Minute kunmuk layraga. Tampha message reply pirai. Tumdriba. Rahul message tu lai di khangi. Adubu chumna company ki message oiramgani khanduna yengludre. Ngaihaki matungda Tampha su phone du yengi. Aduga lairik amuk pakre. Rahul tumthau yadabagi tawfam khangdadana phone du amuk meli. Tampha na tumdribo hangakpa message tu khara finlap tawna yengi. Aduga voice message ta tumdriye. Tampha message tu yengre. Rahul mathamoidu irang langi. Aduga wakhalda khali. Bas isai hek taringida khanghode da. Machinda solai. Ngasi sina khangnung nungsibe helai sina karige. Makhoi ani sanakhiba wari mana thauraga Tamphana maningda tonglaga mangonda haikiba wahaisi mathang ningsinglai. Sakminakhiba isai nakongda adum tarai. Mayamdu ningsingluraga Rahuldu mathamoidu nungsibana pik thankre. Asumna khanna ngaihaki matungda Rahul tumthakre. Nongale Rahul jogging halaktuna irujaba loire. Ayukki chagadaba diet singdu chare. Dhirena Ichabu handak marakse maram khangok mokhalai sibo. Rahul nofe tawi. Dhirena Ipana thabak ama tawringai sangga panga khara lairingai sida. Ichabu karigumba ama tawhalamba pami pade. Rahul khangning ningsinglai. Nupa haisidi kitang fit oiraga mina ki hangoidana. Rahul na Baba ai graduation sida loikige. Aduga aigi apambada babada haijaраklage. Wakhalda khalai. Tamphagi apamba karino khangdoklaga madumak ma oirage khankhibana. Apokpa mafada faw haikide. Maramdi Tamphana kari pamli ma khangri. Makhoi ani koinadrabasu nusinadrabasu Rahuldi magi nungsibada ngaukhibana. Tamphagi apambado taraga karino khangdoklaga madu tawraga lepkhre. Rahul wangang sangang lamchat sajat nongmagi asum hazaba helakli. Magi matau ubada Dhiren machabu hainingai leitana nungsijarami. Dhirena Mama masibu nupiga koirazala. Me mana nahan nongmadi ima nacha heloi ongnare masak mataudi pura heloi atombini ka haikibani. Koinadriradi aisu khangde. Dhiren nokfe tawna adubudi mapai laudana fazaba khanbadi hairamgani. Nangi haktak natro ko kaikhibado. Me mana tan isha heksadana ne. Asi hairaga me mahaugatkre. Dhiren nokna matamdo ningsinglai dana. Ngaihaki matungda Rahul college laklami. Tampha Puspa amadi Thaja class manungda lairami. Rahul su makhoi manakta sangsilai. Rahul na mayam kai injang sanarage. Puspa na Bye si handakti yam hongkre ko. Lembasu yam hengale. Masasu khara phagatlabra kainom tawre. Tampha na ai message halaktuido balance yauramdraba. Puspa Thaja makhoi anidi Tamphagi wahaiduda yam ngai. Rahul na Oh kaideda. Thailand hoi Siam hoi Bobo hoi noklaga changminarai. Thailand na Hero yam thengaida nacha sena lairakpra. Rahul na Mama su mapam zatkraba. Aduda angang tusu ningai kanmankidana hek ngana lakpado yadraba. Tampha kari khalurabano khangde yam hauna nokthoklai. Aduga asumna hairai. Yam paamdau male. Rahuldi Tamphagi ahanba uba makalamba khunoktu pena yengjari. Mathamoidasu haingam tawngamdraba nungsibana mathamoidu irang langi. Mayamsu loina nogli. Ngaihaki matungda oja changlaktuna class haure. Oja duna question ama hanglai. Rahul amadi Tampha haunaruba tawdana answer pinanabagi
chap manana haugatminai. Rahuldu amuk famthage tawi. Ojana no tampa nang mathang question da khumo handaki sidi Rahul da khumhalasi. Asi hairaga answer du Rahul na khumlai. Mayam du yam thajadana Rahul da loina yengi. Ojana tampa maise chumbra. Tampa na sir aina khumge khalambaduga magi siga hena mari leinare sir. Ojana okay sit down. Very good. Aduni dana nupa haisidi honagadabani. Thauna fana pukchel seng honagadabani. Hotpu honaradi loina ngambani. Ngamdaba leitabani. Tampa Rahul da huran miting ama nungsina yenglakpagum tawi. Madu Rahul na uraduna tampa fatlai thoki. Rahul nokfe taujai. Asumna class 2 mathang loiraduna mamanaba mayamdu makoi puna class tagi thoklakle. Thailena yadeko mi masadi larik haibiga sanga tawkhibadagi larik ka se sutta haigatkre. Anuna nangsu ahaibi amaga tawsalasiro. Syamna masu pamjarini adubu masak sina thimanbasidane nupi amtana tinasi abidraba. Thailena yare oja fajaba nangdi ha nasakto mingselda hana yengkhone. Mayamdu noi aduga kainarasi haina mayamdu harau tayamna hanakre. Asumna matam khara haukre. Numittu Tampa College halakpada mama mapa anidu thabak halakduna leirami. Tampana ima ngasidi yam ngana halamina kidorage. Ibohalna ngasi si kahinuminoy sabu kaurabo. Tampana ngasi date 20 Tuesday kidorage baba. Harona chalo cha nafinarol ka hongduro. Adugane cha ising chanaba tawjaruro. Ibohalna ngasigi numitsine ichana lairaba ima baba aikhoigi irakta taifang phaurakibado. Adubo ima babana lairaba oirubana ichagi pokpagi numitse nongmata midona pangthokne. Ngasidi ichagi mapok numit asibu nungai yaifaba tekta kaidana mithoi mihenbi oinanabane. Isorgi mafamda thaulijagi haina namaga aigana thaurang macha masiliye. Adugi ngasidi thabak sufamdagi nganna halaklaba. Tampa mabukning nungsina baba haina mapada konsili. Mapana machabu mathada konsin machagi makokta nungsina nanthabi. Mamada amu ima haina konsili. Mamanasu machabu nungsina konbiduna machagi makokta nanthabi. Tampana baba ima ay kaisu kalaktiye. Angamba mina tawjabane. Asida nacha thoina pamude. Nachana pamjabadi ima baba suna laiminajaduna nungsinana haraukta yamna laiminajaba. Adu khakne nachagi apambadi. Ibohalna oh fare thengkrani changasi lao. Asumna makhoi ahumdu magi kada changlai. Ka aduda yamna chamna table amada kek piktak tawba ama candle ahum yungduna yam chamna tawraga leirambaduna Tampa yam ngai. Tampana baba ma asi hairaga mapi tarai. Tharona kapkano kaigi kapino ichagi asuk nungairaba numit asida. Asi hairaga machabu konsinbi. Tampa phone du lokthokduna call tawi. Tampana yam thuna khoidam talao hojima. Asi hairaga wa amata haidana phone du kakre. Ngayhakki matungda Puspa yaurai. Tampa sasat loisinduna kaisu khandabagum. Ida lao chango. Asi hairaga magi kada pusili. Puspa kaduda tawramliba matawdu ubada yamna nungshirami. Puspana ida ngasise nangi birthday. Haiba loi fatringai. Tampana mane. Puspana nang sumain tawdu oidi hana na ingonda haiba kaidawge. Aidi hana na su khanghaudre. Aisu khangdabi baba imaga na silambane. Aisu hana khangdi haujik da khangbane. Ado nang lakpirise natagidi apenbo oijare. Lao kek se ka ase.
ꯀꯦꯛ ꯑꯗꯨ ꯄꯨꯁꯄꯥ ꯑꯃꯗꯤ ꯇꯝꯐꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯛꯃꯤꯟꯅꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯍꯥꯟꯅ ꯏꯟꯕꯤꯔꯦ ꯑꯗꯨꯒ ꯄꯨꯁꯄꯥꯗ ꯑꯃꯨꯛ ꯏꯟꯕꯤꯔꯦ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯑꯅꯤꯗꯨꯗ ꯏꯜꯂꯦ ꯄꯨꯁꯄꯥꯅ ꯑꯃꯨꯛ ꯂꯣꯏꯅ ꯏꯜꯂꯦ ꯇꯝꯐꯥ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯦ ꯊꯥꯔꯣꯅ ꯏꯆꯥ ꯊꯣꯏꯕꯤ ꯃꯤꯠ ꯎꯏꯁꯤꯜꯂꯨꯁꯦ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯏꯆꯥꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯃ ꯂꯩꯔꯛꯏ ꯑꯗꯣ ꯏꯃꯥ ꯄꯤꯔꯒꯦ ꯇꯝꯐꯥ ꯌꯥꯝ ꯉꯛꯅ ꯏꯃꯥ ꯀꯩ ꯈꯨꯗꯣꯜ ꯄꯣꯠꯅꯣ ꯏꯕꯣꯍꯜꯅ ꯎꯏꯁꯜꯂꯣ ꯅꯃꯥꯅ ꯄꯤꯖꯔꯅꯤ ꯄꯨꯁꯄꯥꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯇꯝꯐꯥꯁꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥꯅ ꯂꯤꯛꯇꯨ ꯄꯨꯊꯣꯔꯛꯄꯗ ꯄꯨꯁꯄꯥ ꯃꯃꯤꯠꯇꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯊꯔꯣꯗ ꯌꯦꯡꯉꯤ ꯊꯔꯣꯅ ꯂꯤꯛ ꯑꯗꯨ ꯃꯆꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯕꯤꯈ꯭ꯔꯦ ꯇꯝꯐꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯃꯦꯟꯖꯥ ꯅꯣꯟꯊꯔꯞ ꯇꯧꯅ ꯂꯩꯈ꯭ꯔꯦ ꯊꯔꯣꯅ ꯏꯃꯥꯅ ꯉꯁꯤ ꯏꯆꯥꯒꯤ ꯉꯛꯁꯝꯗ ꯁꯤꯕꯤꯔꯤꯕ ꯂꯤꯛꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥꯅꯤ ꯕꯕꯥꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣ ꯀꯞꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯊꯣꯛꯄ ꯑꯃꯠꯇ ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯇꯧꯕꯤꯕ ꯉꯝꯂꯛꯇ꯭ꯔꯤ ꯊꯔꯣ ꯃꯄꯤꯗꯨ ꯐꯤꯗꯨꯅ ꯇꯩꯊꯣꯛꯆꯩ ꯇꯝꯐꯥꯁꯨ ꯃꯃꯥ ꯇꯣꯛꯑꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯀꯞꯂꯛꯏ ꯇꯝꯐꯥꯅ ꯏꯃꯥ ꯅꯆꯥꯗꯤ ꯑꯁꯤꯒꯨꯝꯕ ꯑꯔꯪ ꯑꯔꯥꯛꯁꯦ ꯑꯃꯠꯇ ꯄꯥꯝꯗꯤꯌꯦ ꯅꯆꯥꯅ ꯄꯥꯝꯖꯕꯗꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯒꯤ ꯁꯦꯡꯂꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯈꯛꯇꯅꯦ ꯀꯞꯅ ꯍꯥꯏꯔꯛꯏ ꯄꯨꯁꯄꯥꯁꯨ ꯃꯄꯤ ꯇꯥꯔꯛꯏ ꯏꯕꯣꯍꯜꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤ ꯇꯝꯐꯥꯅ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯗꯤ ꯏꯃꯥ ꯕꯕꯥꯗꯤ ꯀꯗꯥꯏꯗꯩ ꯀꯩꯗꯧ ꯁꯥꯔꯣꯏꯅꯣ ꯁꯤꯕꯣ ꯑꯩ ꯑꯁꯤꯒꯨꯝꯕ ꯀꯩꯁꯨ ꯈꯜꯂꯛꯇꯤꯌꯦ ꯏꯃꯥ ꯕꯕꯥ ꯑꯅꯤꯅ ꯅꯆꯥꯕꯨ ꯑꯁꯤ ꯌꯧꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯗꯅꯦ ꯅꯆꯥꯅ ꯄꯥꯝꯖꯕꯗꯤ 이보할나 이자 ꯊꯣꯏꯕꯤ 이빠ꯁꯨ ꯈꯪꯉꯤ 이자ꯒꯤ ꯄꯨꯛꯆꯦꯜ ꯅꯪ ꯇꯁꯦꯡꯅ ꯄꯥꯝꯗ꯭ꯔꯕꯣ 이마 ꯕꯕꯥꯒꯤ ꯈꯨꯗꯣꯜꯁꯤꯕꯣ ꯕꯕꯥ ꯀꯩꯗꯧ ꯄꯥꯝꯃꯣꯏꯗꯣꯏꯅꯣ 이마 ꯕꯕꯥꯃꯛꯅꯤ ꯀꯟꯅ ꯅꯨꯡꯁꯤꯅ ꯊꯝꯖꯒꯅꯤꯌꯦ ꯊꯔꯣꯅ ꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯇꯝꯐꯥꯅ ꯏꯃꯥ ꯕꯕꯥ ꯅꯆꯥꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ 이마 ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ ꯍꯟꯗꯛꯇꯤ ꯄꯨꯁꯄꯥꯁꯨ ꯀꯞꯂꯛꯏ ꯑꯗꯨꯒ ꯏꯇꯥ ꯍꯥꯏꯅ ꯀꯣꯟꯁꯤꯜꯂꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯕꯨ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯑꯃꯗꯤ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯧꯅꯤꯖꯈ꯭ꯔꯦ